Online Manipurgi numidangi pau miing tabiriba pumnamakpu thoilaishrumna khurumjari ahanbada maroiba pau. ITLF ki warning September 16 kumapan fawba Kuki taba area dagi hendoktanaba khangankhrei. September 16 kumapan fawba border sing thingjinba. September 18 kumapan fawba school institution amadi office sing thonglonba. September 19 da total shutdown chathaba. Khungakpa sing sem sanaba yathang pikre. Ambulance tharang tawnaba khangankhrei. Makha tarakpa update asidi Haikhre news tagi lokharake. Kuki Haikhre Assamda laiba Government School gi Hindu lining chatpa Haikhre da san thongba Pijarubagi Wathok Haikhre. Assam gi Rani Kamruf ta laiba Government School da Kuki Haikhre singa lunch break ta san thongba beef curry school asida tamliba Hindu lining chatpa Haikhre sing da Pijarubagi Wathok Haikhre. Hariba thogdo sigi matangda tha sigi tang 18 da report tawrokiba laikhrabani adum oinamak Haikhre singi mama mapa singna khanglakpadagi school asigi mamangda ngarang protest tawbadagi miyamna khangnarakibani haidi School authority ki section daba asigi damakta parents singna Rani police station da FIR ama register tawkhre haina policy na makha tari update da machanupa na chahi humpu surabi mama bu ref tawduna magi nupi oina ba honaramle Uttar Pradesh ki Bulandshahr da laiba chahi 36 suraba machanupa na mapuroiba laikhidraba chahi humpu suraba hek pokchabi mama bu ref tawduna magi nupi oina ba honaramle hairi Police na machanupa asi faraba matung district judge ki mamangda puthoktuna maral gi matung inna mapunsi chupa jail da laibagi phadokpi khibaga loinana lupa lising 52 gi fine thi na ba khangankhrei haidi Victim oirabi apokpi mama na court ta kaptuna mahaki machanupa asi hingcha yaitam bani haidna laukhong tawbada miyam taba ngamna khide mapuroiba laikhidraba matung machanupa na mahaki mathakta aranba miyeng yengba horaki haina paw asina makha tari makha tarakpa update asidi editorial column dagi lakhocharake punna thodang lominasi Manipurda khundaminariba Yellow Furup Kanglup Kunmanga Muk asigi apunba wakhalon ama sagatpagi matam oire haibasi ngasigi lamdam asigi miya maru oina yek salai taret leibasing asigi asengba masak takpada ningsingba thoktraba matamdagi leiminaraklaba chingmi tami pumnamakna Manipurgi apunbagi saktamda singnarakliba asi punna thengnaminabagi matam oire haina khali maramdi yek salai taret leiba yellow mising asigi asengba masak takpada mitegi ariba puwari nainabadagi mayek sengna khangbada laina khangba ngamnari Manipurna Manipur kaudringai matam amadi 18 suba chahi chagi mamangda ningthau oiduna palamba sing amadi iningthau nongda lairem pakhang-bagi mamangi puwari sing nainabada lamdam asigi yellow sing asigi horakfam sing mana bagi khudam kayamu phangba maramna Manipurgi yellow furup kunmanga asi tana thanadanaba achepalipun ama sagatminabagi matam yorakpagi yamna maru oirakliba asigi maramdi tha 18 faraba Manipurgi lan asida Manipurgi mapalamdagi lakpa furup kanglup kharana mitei singda landaraga Manipurgi yellow singi lammungi haibagi tharang amagi makhada sangsilakpa lan asimak Manipurgi yellow pumnamaki lamgi saruk singda soglakadauri maram aduna Manipur asi yellow mitei singtagi oiba lamdam ama oidaba maramna state asigi yellow pumnamakna apunbagi panggal sagatlaga laioikraba ipaipu singna thambiramba Manipurgi apunbagi saktam kanminaba chumgani khali Nakal amaromda lamdam asida lairiba CSO kharana maru oina Federation of Haumina sangsilagliba khongjangda Manipurgi yellow singi apunba pangal sagatnaba tongan tongana khundaduna laikhraba chingi lamdam singi khul kayagi khunmi sing amadi khulakpa singa punna phamina duna isagi saktam khangminasi haibagi mifam pangtholiba simak tha 18 pharaklaba state asigi lana sina maram oiraga Manipurgi apunbagi saktam thugainaba honariba sing Thengnabada Achouba mai pakpada khumang chausinnabagi maram oiba yai khali Manipurda nauna changlakpa furup kanglup kharana state asidagi lamgi saruk khara launaba honarakpada ningsingba thoktraba matamdagi leiminaraklaba yellow chingmi tammi singi lamgi saruk kayamuk yausilli haibasi Manipurgi yellow chingmi singna ikhangda khangnaribani Maram kaya sing asi laiba maram na Manipurda khundaminariba yellow pumnamakna Manipurgi demography da Achouba singnaba ama Oina mapalamdagi lakpa furup kanglup singna aranbada yumpham oiraga lamdam asida ningsingba thoktraba matamdagi leiraklaba Manipur bu lausinaba honariba asidagi kadnaba yeknaba kayabu maithiba piraga ningkha tamba leibak ama oina leiraklaba lamdam asibu ngasigi Bharat lengangna thuba matamda makhoigi citizen ama bu ngakpi senbibagi thodang lauraga tha 18 faraklaba lana si loisinaba honahaningi maramdi matam amagi ningkha tamba Manipur adu ngasidi India gi state ama oiraba maramna India lengak amadi state lengangna lamdam asigi lana si loisinaba sinba chumgani amadi yellow singna su punna Manipurgi apunbagi saktam kaminanabada punna thodang lominasi